Assembly da thamkiba hanba warol da Governor Nazma Heptullah na government asina miyam gi apam matungina thabak tawna bu phongdokre. Economic blockade handokraba matung national highway sing da pochai puba gari sing Imphal tamna lakpa hongnarakle. Bishnupur dagi nupi macha amana topa nupi macha ni boyon thokna bahanaramle hairi bisaran bani haina thawdo du da chenai hairi bi nupi macha masamak na sengdorakli. Amasung soibam kanchan chanuna Manipur gi puwari da ahanbo ina Manipur gi mohut siduna Femina Miss India 2017 da saruk yagadauri. Mayam Kurumzari dom yengbiri base Impact News ne bidarni tinguzamna pungja sifawbugi maroiba pau sing mayam da pisari. Taramathoi suba Manipur Legislative Assembly gi ahanba mifam ngasi Manipur gi Governor Dr. Nazma Heptullah na hawdokre. Mifam ase hawdokpagi warol thamladuna Dr. Nazma Heptullah na Anoba government asina miyamgi khanba amadi miyamgi yaifanaba amasung miyamgi thabak pangthokpa ngamba government ama oina leigani haina thajaba phongdokhi. State government asina thamliba pandamasi fangnaba government asina lamdamasida banamadi blockade na ayet palaitaba mapung fana chaukhatpa Manipur ama oihannaba angamba thodang lawgani. Lamdamasida lairiba thabak phangdaba amadi insurgency gi samasya si yenglaga nahawariba singbu skill development amadi capacity building semgatuna organized amadi unorganized sector singda state asida lairiba resourcing seasonaduna thabak pibagi thabak paikhatkani haiki. Governor na mahaki warol adu makha taraduna planning amadi finance ta meeting thamduna chaliba chahi asigi oina state asigi plan size ase jawrakna lupa koti lising mari chahum nifu mapan galak yankhai mangani lakpa yaba ahenba resource sing de yumfam oiraga senfam ase lupa koti lising manga chani yankhai manga galak kun taretta semdokle masigi manungda center no sponsor to scheme singi makha da thadarakpa senfam lupa koti lising ani chatruk tara humdoiga lakh humdra taret yauri. Infrastructure sengat padamaru in economic infrastructure da ehenba mityeng makhatana thamli. Law and order gi matang dasu state police force asina manpower infrastructure gi awatpa amadi logistic constraint lairabasu insurgency thengnabada singthaningai oina thabak tawri. Handa pangthokiba assembly election bu yamna ingtapna amadi mai pakna pangthok hankiba du state police force na achoba mating pangkiba simak chawthokchaba poi haina governor na makataki. State government asina food and civil supply, education, power reforms, agriculture and allied sector and natural resources, veterinary and animal husbandry, irrigation, horticulture and soil conservation, pisciculture, justice delivery, health and family welfare, road connectivity, social welfare, art and culture, sports amadi, tourism gilamda ahenba miting changani. Ekes policy ki khudong chaba sing lauduna Manipur bu awang nongpuk lamdamda khwaidagi chaukhatpa state ama oihannaba state government asina asa tawi haina governor na house ki members singi pukning chingsinki. My government will continue the endeavor to protect the interests of the minority community by implementing various welfare schemes towards fulfilling its objective, like scholarship scheme for pre-matric and post-matric, construction of hostels, benefit under vegetable farming, fishery, poultry scheme, skill development, housing, health program, and providing grants to organizations, providing efficient and transparent government in Manipur. My government has been implementing various projects under the National E-Governance Plan. Under the district projects, citizens are now awaiting services like issue of birth certificates, SC, OBC certificates, etc., without having to go physically to the concerned office. Ngasi pangthokiba Manipur Legislative Assembly ki taramathoi suba mifam gi nungthil gi mifam na matam amada house ki member oiramba haujikna laikhidraba member taret ki mafam da obituary reference pikhi loinana house saruk yakiba member khuding makna minute ani tumina leptuna laikhidraba singi mafam de kai khulna botki
House ki Speaker yauna ruling amadi opposition party ki MLA kayana laikidraba Lingjangjeng Gangte Thokchom Kunjo Wangkhai Mayum Kulabidu Gangmumai Kamai Haigruzam Thoithoi Haji Abdul Salam amasung Yumnam Yaimena Manung matam chadana laikidaba si Manipur goina achoba mangzaba amani haiki laikidaba singi imung manungi awabadasu house na saruk yabaga loinana makhoi gi thawai na mapugi mafamda ingna tapna santi oina lainabagi damak amattoina thoniki Ayuki mifamda Manipur ki governor na piki warol adu ruling party ki MLA TS Biswajit na pukhalak laba matung MLA Awangbong Nyumai na second tawduna motion of thanks piki Nungthil ki pung ama chapchana hogadaba nungthil ki assembly mifamadu minute nipan thengthana hobagi damak Wangjing Tentha ki MLA Brozena anoba government na moina madam chana house ki processing hobina ba wafam phongdoki Assembly mifang nungthil session da Chief Minister Nongthombam Birena chaliba chahi Englishing ani tarataruk tarataret ki supplementary budget amasung lagliba Englishing ani tarataret taranipan gi ahanba tha mari gi oina changadaba chawrakpa budget house puthoki chaliba tha si loigadoriba Englishing ani tarataruk tarataret ki oina lupa koti lising amaga supna yankhai manga lak marfu mapan ge henba senfam house puthoki Supplementary demand sing asi maruina employees singi tolop pinaba NEC amadi NLC PR gi fund wangkhalakpa amadi central sponsored scheme singi fund hena thadorak naba ahenba senfam asi mathau tabani haina Chief Minister N Birena House of Fungdoki nakal amaromda matam phangdaba maramna lakliba lising ani taratare taranipan gi estimated budget sembangam khidabana maram oiraga hanba tha mari gi chawrakpa lupa koti lising ahunga chanipan ga kunipan ga lakh humphuma thogi budget house puthoki chawrakpa budget puthokpaga loinana BJP na luchingba chungsinaba government asina ching amadi tam khaidana chap manaba mawongda thabak paikhatkani haiki government asina lakliba chahi manga gi manungda ahana ko naina paikhatkadaba point mapan house thamki madugi manungda arona thop leitaba leingak lehanba Manipur pumbada magun leiba thong manaba mahimasing phanghanba Apabathang na basing panghanba amasung National Highway Protection Force thambana chingba ahanbagi oina paikhatnaba wafam house ta Chief Minister na thamki ngasi puthokliba chawrakpa budget ki matangda hayeng amuk hana house ka discussion hour da puthoktuna khanagadawri Economic blockade handokraba matung National Highway sing da pochai puba gari sing Imphal tamna lakpa haunarakli haukiba March 18 Senapati da pangthokiba India government Manipur government amadi UN sigyoiba tripartite talkta yanaba puraktuna March 18 ge hingnongai dagi blockade handokibani loinana blockade handokibadagi hana panduna leiramba malyabu gari sing ayat payawdana Imphal da tapna thunglare ngasi Imphal da punna malyawa gari kuntra mok yaurakiba galoinana gari kyamsu Dimapur dagi Imphal tamna lakpa haunarakpa galoinana nongmanini asida mapungphana hana gumna pochai pusarakpa ngamlagani Manipur ki chingmi tamiani ma ki khudong chadaba oiramba economic blockade po anauba government ki ahanba khongthang oina lawthokibada yamna nungai adumakpu National Highway sida lakpa gari kayadagi police na mafam khudingda khamlaga sel lawribasi yengsinbiyu haina Manipur Drivers Welfare Association na thadokpa cherol amana mari leinaba singi pukning chingsilakli Besnupur district tagi nupi macha amana atopa nupi macha anibu yon thoknaba hotnarambadagi kalhaure haina haukiba February thagi tang nipan da pauche singda fonglakibadu aranbani haina thaudodu da Chennai hairibi nupi macha masayawna imung manungna fongdorakli Manipur Press Club ta pami singu unabada thaudok adu da Chennai hairibi chahi 13 ngairibi nupi macha aduna mahakna nupi macha ani adu phaduna puba natte February thagi tang mari gi nungthil da nupi macha ani aduna mahaki mayum da lakhi makhoi ani na nupi macha adu da makhoi bu mayum gi miyoy sina thina tawbi haiduna nupi macha adu gi apokpi na leiriba Kohima da chatlase haiduna nampu da puduna makhoi ahum mayum da gi tholakhi ahing ama Imphal gi uripok ta leiba yum ama da leklaba matung nongalaga yumbu na child line Imphal da phone tawbadagi child line gi miyoy sing laktuna wa hangki wa hangba adu da su nupi macha ani aduna makhoi na mahakpu puduna tholakpani haiki
Chailaina su yum-yumgi ahal kauduna pukhina ba hairaba matung Bisnupur Police Station da wahang tawni haina police station asigi personal singna pukhi maduda su Chailaina haikiba adumaina nupi macha aninduna adumak khumki haina phongdorakhi koi mana chala su mama na ta yoraga su mama hoina su no sida si mafam du da lakani khokani an hai ba adu moi yade moi poison pir hatokani khokani an hai mama hoina adugi toraga egi na ta lae aduga aigi firon gi packing su moina tawbane ba imana bini duna sa smine haire ba ko koi sai sai yaraga tholak pani maran ke shulai jade khoi na force toraga tholak pani mangon dai ki ta aga kaptana khotana mama hoina fu bu chai ba tawu da ki den tholak pani yum da leiraroi ge mama na ta leirage haina tholak pani an haina khumme ba Unabada da saruk yakibi nupi macha sigi hek pokmina ba machena nupi macha ani aduna hauduna chatmina khraga mahaki machal nupi da tainabagi mathakta laikai dagi tanthokpasi yaning bi haina phongdorakhi mahaki machal nupi ase tha adugi tang manga da police na wahang pahong tawringai da wantharakpadagi numit nini leiraga langthabal da leiba nupi gi children home da leiramkhi adusu mahaki machal nupi gi mathakta sana huran ge tawi haina lana case pansilamkhi sana huran bagi case adu amuk log thoklaga kidnapping gi case amuk pansilamkhi tha amarum leiraga chatliba tha asigi tarukta bail da logthorakhi case asigi matangda Childline amadi Bisnupur police na su ningthina yengsinbide mahaki machal nupi da aranba tanaba honabagum tawre haiki Koi isan pi landa base moi angang lale haina si moi maran si mi da thopiro police station da thopira ga akhoi masen lale lande chume haiba haina raga ayum changba yana ba kisi lambi si chinbiyo habne moi thopiro ba moi thopiro haibiyo si ka tana bai hajai ji moi thop jaga di yaro ba chang tro si ya ma phung da adu arala chum da di haibu gi thopiro habi Lamdam ase da thokliba kanglu masel gi nungai na da ba masung nupi sing da chathari ba miyot minai kaya si yenglaga Laumi sinmi amasung ngasigi naharo singyo oiba loop ama thoklakle maram asina ngasidagi hauna numit nini gi manungda haiba loop asti kanagumana yetpi ningba leiragasu press ki khuthangda yetpi ba yagani loop asina to loop kaya ga loina na lamdam asigi thodok wathok kaya da mayok yagani haina All Manipur Democratic Youth Front wangkhai ayang palina thador pachirol amana khangalakle Soibam Kanchan Chanuna Manipur gi Puwari da ahan boina Manipur represent tawduna Femina Miss India da saruk yagadawri Jahi asigi June thada Mumbai da pangthokadoriba Femina Miss India competition da India gi tongan tongan mangfam dagi lakpa contestant kuntraga Soibam Kanchan Chanuna lambat tawgani Panbayaba amana Soibam Kanchan Chanu Strela Thaunauzam amadi Yumnam Kalpanabu Robert Naurim Studio and Academy na sinduna tha asigi tara tarukta classic grand da pangthokiba Miss Manipur Queen 2017 da top finalist oina khankibani loinana tha asigi tara mapanda Guwahati da Femina Miss India gi director Natasha yauna final screening tawduna Kanchan Soibam Chanu bu khankibani Paumi Singu Unabamada Robert Naurim Studio and Academy gi proprietor Robert Naurim na Soibam Kanchan Chanuna lemjiningai oiraba Femina Miss India da saruk yaba fangadoriba simak state asigi oina yamna chawthok chaningai ni Soibam Kanchan na Femina Miss India sida mapung phana saruk yanaba Manipur miyam amadi sponsor kyagi mathau tagani haina Robert Naurim na phongdokhi Nakal Amaromda Miss Manipur Queen 2017 da saruk yakiba Strela Thaunauzam Danube Kangjam amadi Anmol Dhawanbu Manipur State Icon oina khale loinana State asigi Grand Ad Singda Icon Singna State asibu masak takadawri Platform matik channel leiraga aduga angang singsibu chakhat pe lambi de taseng na inna bai tan za leiraba aduga state government khangde to pa khangde suma youth talent sing se push tawna bai damak ta taseng na mokhoi ne yam support tawbram thopra na khale ai gumba individual over individual form dagi angang sing se push tawbani khallaga sumain thola iba sumaina government sing na su yam thin support tawraga akhoi area da leiba talent sing se mokhoi promote tawdana karama mong da tawraga national thak ta pukhachi ge haibase mayam na khana matam yorabra na khalle aina yawbasida agi weakness points aina khangdok jaraga amasung sarna jo haire agi pre grooming class mayam pini haina sponsor sar samna su toraga agi weakness point mayam doi develop tawna ba hona jage na khale Manipur represent tok ba haibase isamane te gi state amasung agi people mayam jigi ne duna mayam na ju support to biu mayam gi thajaba du so ina manghandana ba hona jage haina haijini National Food Security Act Nafsa Chanaba Hokiba Chahi Ma Fazilaklaba Fauba Nafsagi Cheng Amadi PDS ke item piba ngamdriba se lagliba numit taret ni fauba gi manungda mari lainaba authority na sengdok kadabani haina thamlakli
IMC की वार्ड नंबर 13 की कॉर्पोरेटर ओइनाम रोमियो गंगसी बिसुमदा पाउमिसिंग उनबा मदा महाकना हाइखिबदा नफसा चनबा हौखिबदगी ngasi फावबदा थानी हुमदगी हेना मियामदा चेंग अमदि केरोसिन फंगन बंगमदना लाकली बेनिफिशियरी सिंगदा फंगनगदबा नफसा की कार्ड फंगबदी लाइरदना ngasi फावबा मसक उदबा यावरी हाइबा कार्ड सिंग अदुसु दरकार लैबा मियामदा फंगनगदौरिब्रा नत्रगा फंगहन लोइदौरिब्रा हाइबा इम्फाल वेस्ट के DSO अमदि डायरेक्टर अनिना अथुबा मतमदा मियामदा सेंगदोकदबनी नफसागी मतुंग इना फेयर प्राइस ऑफ हांगदुना मियागी चेंग हवाई येनगदबनी हाइबदु कैदौख्रबगे मियागी चेंग येनबदा लोकल बॉडी यावना येनगदबनी हाइबा नफसागी नियम मरी लेनबा अथॉरिटी ना ngakna चट्रिबा करिगिनो कैसामदोंग असेंबली कॉन्स्टिट्यूएंसी दा AAY की बेनिफिशियरी क्या लेगदबनो अमदि चाही अमगी चेंग कदाइदा मांगन खरबगे हाइबा नुमित 8 निगी मनुंगदा मरी लेनबा अथॉरिटी ना सेंगदोक्ट्रबदी मिनिस्ट्री दा आइबा चेरोल थादुना मरी लेनबा अथॉरिटी की मथकता FIR लॉन्च तौरगनी हाइना फोंदोखी चेंग असे क्यारक चिंथोखरबगे हाइबदो मयेक सेंगना नुमित 8 नि मनुंगदा थंबिगदबनी नुमित 8 निगी मतुंगदा कैसामदोंग केंद्र की चेंग अमदि केरोसिन कदाइदा चटखरबगे हाइबदो क्यारक चिंथोखरगे हाइबदो प्रजा म्यामसिना खंगनबियु 2016 की अप्रैल की ममांगदसु था अनिहुम चेंग मांगरे कदाइदा चटखरे हाइबगी यामना चरांगना लैख्रबा मतमदा डायरेक्टर अमदि मरी लेनबा डिपार्टमेंट की मियोसिंगना तुमिना लेसंदुना लैरी थुबा मतमदा नेशनल लेवल दा BJP की गवर्नमेंट दा BJP की मंत्री सिंह अईब चेरोल थागनी चेंग योंथोकपद चेनरीबा एजेंट सिंह अमदि ऑफिशियल सिंह FIR लॉन्च तौदुना थुबा मतमदा फानब होनजरगनी विलेज डिफेंस फोर्स VDF की तोलोब हेनगतलनी हाइना मणिपुर कांग्रेस गवर्नमेंट लेपकिबा वाफम अदु अनोबा BJP गवर्नमेंट असना थुबा मतमदा थबकता ओंथोकपियु हाइना ऑल मणिपुर BDF वेलफेयर एसोसिएशन फोंदोरकली मणिपुर प्रेस क्लब ता पाउमी सिंग उनबम दलुब असिगे स्पोक्स पर्सन रियाज खान हाई VDF की तोलोब हेनगतनबा हौकिबा चाहीगी डिसेंबर 13 दा कैबिनेट डिसीजन लौख्रबा मतुंगदा इलेक्शन की कोड ऑफ कंडक्ट लैखिबदगी थिनथादुना लाखिबनी कोड ऑफ कंडक्ट चटनबा लोइरबनिना अनोबा BJP गवर्नमेंट असना लाखलिबा अप्रैल 5 फाउबगी मनुंगदा थबक तोंथोकपियु नत्रबदी BDF पर्सनल सिंगना ड्यूटी तौबा लेपा यावना तोंगान तोंगान बखोंजंग क्या चंगसनबा सेम सारे हाइना रियाज खान फोंदोरखी लोइनना ऑल मणिपुर BDF वेलफेयर एसोसिएशन के मियोय मंगान साबा जॉइंट बैंक अकाउंट अमा हांगदुना डिस्ट्रिक्ट 13 ता लेबा BDF पर्सनल खुदिंग मक्तगी लुपा चनी असिगी लोबसिगी फनोइना हापदा यानरे हाइना रियाज खानम खाताना फोंदोरखी सिदो दा कैदा मदा चलिबा सिंग यारगदी अखोय अथु मतमदा हानगी इसा इसा के नॉर्मल पोस्ट हलकनबा खंगन जरी मरमदी अखोय की मणिपुर गवर्नमेंट के मखल मतगी डिपार्टमेंट ने फैसिलिटी पीदबना मरम ओरगा सिदो चतपा हाबसी कोई यामना खुदोंग थिनगाय ओय अनि सुबामना अखोय की रेस्पेक्टेड ऑफिसर सिंगना अखोय लनाई की ओबा थबक थ्रोम सिजिनबा युंग की थबक इंखांग कैदा मद सिनबा BDF सिंग मसा मसा की नॉर्मल पोस्ट हलक्तुना अखोय डिसिप्लिन फोर्स अमगी चपचाबा मथौ तौहल्लु नतबता अगदी मरो थोकपा फपतगी दायित्व खुदिंग मगदो हाइरिबा थबक सिनरिबा ऑफिसर सिंग अदुना पुगदबनि हाइबसि मसु कोयल फाइस सोसिंग माइके दिखंगनजरी मतंग स्वाइसदा ब्रेक अमलौजगे मणिपुर में मालें की तोंगान तोंगान बे इपाउ सिंगल लोइना नखोय ब्रेक याम थुना हंजरके इंपैक्ट न्यूज़ को मीटिंग तातुन लेबियो मयाम बो मुखन तराम नौचरी बुलेटिन सिंग मखाताबा पाउ म्याम पिसरी येल होंगैदगी लेरकलबा तांखुल फुरुप की नाट की ओइबा चटना कांगलोन सिंग हिंगत हन्नबगी पांदम नंगसी मैसुम कल्चरल मीट पांगथोखरे थौरमसे डायरेक्टोरेट ऑफ आर्ट एंड कल्चर गवर्नमेंट ऑफ मणिपुर की मीटिंग मखादा मैसुम नसिनबनी न्यू कानन कतमनाउ लोंगना होस्ट ओइदुना उखरुल डिस्ट्रिक्ट की मनुंग चन्ना लेबा न्यू कानन विलेज ता पांगथोखिबा थौरम मदुदा फुरुबसगी येलहोंगैदगी लेरकलबा जगोई सै फिजे चाकचा सिंग म्याम दोतखी ngasi thauramadu sarugyakiba maisumgi chairman Filson Wailung harna mangsilaklaba furubasigi yel hongaidagi leiraklaba chanabi sing ase hawgalagliba naharol singda khanghanabagi pandamda thauramasi pangthokpani haiki isage identity masak khangna chatpana chawkhatpagi lambida hena khumang chawsin mangamgani haina mahakna phongdokhi जही खुतिंग असिगुम्बसी तौबीरे हैरगा हौरगलिबा आंगांसिंगी तमक्ति मोय मसाना एजुकेट तौबा मिदना उहौबा खुदना पाइखिबा हैबसी मोयगी तमक एजुकेट तौगे हैना आइना अंगम मखे बुथोगाय तौबीबसे आइगी टारगेटति यंग जनरेशन सिंगसे कल्चर कस्टम तौबसीदा करिसु अमांग बलेते मसी तौबसीना हेन्ना अखोय मॉडर्न एज ता मॉडर्न लाइफ ता हेन्ना आइडेंटिफाई तौरगा आइडेंटिटी नेशन हाइब प्रिजर्व तौरगा प्रमोट तौरे हरगा हेन्ना नुंगायना हिंगबा याये हिंगबा नुंगाये हाइबसी अईबा एलांगबम दिनमनीदा चाहिए सिगी गोपाल शर्मा अवार्ड की मना लांथोखरे
award ase Manipur Press Club ta Sahitya Thopanglup na senduna pangthokpa Malem gi Saireng Numit ki thoramda lan thokhibani Aiba dinam nida Gopal Sharma Award adu National Academy Award di Thoiding Jam Tombi na khutsanaki award adu da seloina lupali sing tara solama masung sakhang che mayauri Aiba dinam nina lamdamasigi lol de iramba wari macha Saireng upanyasam di drama na chingba kayabu sakhangduna award sipibani Ngasigi Malem gi Saireng gi numit amasung award lan thokpagi thoram adu da sahitya gi lamda thabak tawriba sing amasung pamjaba miyoi singna sarugyakhi State Council of Educational Research SCRT na sinduna nomagi oiba career guidance amasung counseling program amachura Chanpur gi KKL complex se pangthokre ingkhalak liba tungi yumberel oigadoriba mahiro stingna tungi punsida matik chaba myoema oinabagi damak karamba lambida chatlaga hena fabo oigani khanbada chamam nariba sikoknabagi damak sigwa program se pangthokpani haina ngasigi program adu da SCRT ga official Dr. Y Nandini na phongdokhi Class 10 amadi 12 examination pass tawhannabagi damak yamlaba senfam khongatuna mahiloi sangbu huran kaithel ontoktuna sendong tanba gang khutpu ama leire haina lona thingkraba Maoist Communist Party Manipur gi standing committee gi coordinator Kyongyan Mangang na thadorpa cherol amana hairakli Uttar Pradesh Board ki makhada class 10 gi nalupa lising kun amadi class 12 ki nalupa lising kun tra lagduna Imphal West ki langjing achobada leiba school amada exam thahali haina lobasna phongdorapga loinana huran ba khutpu asigi miyoi khudingmakna Manipur miyam da lale haijaduna thawong asi khudaktagi leptrabadi mahiloi sang amada thamgadaba ikai khumna badu makhatana thamlaroi haina cherols na makhat tarakli AICRP Central Agricultural University Manipur amadi Directorate of Research Kaw Imphal na khutsamnaduna Scientific Rearing of Pigs haiba hiramasida training program mangasi pangthokre ICR NRC on Pikrani Guwahati gi miyeng makhada pangthokiba thauramadu Central Agricultural University ki conference oda pangthokibani Manipur da lariba okloibagi chanabi ase karamba mongda semdok semjin tawraga chathok hena lehengadagi haibagi matangda pangthokpa training program adu saryakiba kawgi Department of Animal Sciences ke HOD Dr. TS Ranadir na haikibada Manipur da lariba okloibagi chanabi maroina andro phayeng amadi chingilam singda maihorol dagi chanaboina leraklaba yu sungbagi chanabi amadi yu thongbagi aremba machak sing adu okki machinjak oina pijabada yamna kanaba oiri adubu haiba yu sungkibagi aremba machak sing adu da kari karama makhagi chinjak natraga machal hapchilaga hena phaba amadi mapung phaba okloibagi chinjak oigadagi haibagi matang da su training program asida nainari haiki Manipur da karamba ok makhal yo oga Manipur gi leiriba singnung sit situation ji yanga karamba makhal gi ok yokuda hena kanagani hena sendong legani haiba masigi objective mama Manipur da phangiba pitching ji sinaraga sentok lena economically yokadagi haiba mortality common diseases mayam leiba maruna swine fever the foot and mouth disease mayam leiba si kamain tongna masigi knowledge si ekhoi farmers in the piraga masi tackle togadagi haiba Manipur pig rearing zone khar lei haibadi schedule caste ki village sing se ekhoi ana maram di makhoina customary liquor sungbagi habit ama practices ama leibana masigi lemaiba residue asi khwaidagi phaba ok na pamba release tawadu masinja am oyeba standard fit nateba masi karamba fit hapchilaga amuhena standard oigadagi haiba wafama amaso khoina thinjariba Farmer First program gi makhada processing and packaging of agri-horti products for enhancing self-life haiba hiramasida nongmageba awareness cum training program amangase pangthokre Tharamadu Directorate of Extension Education Central Agricultural University na sinduna University asigi College of Agriculture ge assembly hall pangthokibani Tharamadu da tongan ba technical session kaya su pangthoki Manipur Science and Technology Council gi Food and Allied Industry gi consultant Maibam Tonjauna Technological options for farmer and rural development haiba hiramasida wangangduna ahanba technical session hauki Anisubada value added products from wild edible plants for sustainable development haiba hiramda Kaugi scientist Dr. T Anana Kupawarol thamki Loinana Kaugi scientist Dr. PK Sarangina microbiology biomass for sustainable utilization of agro waste haiba hiramda wangangki Tharamanda Sargyakiba Kaugi principal investigator FFP Professor PH Ranjit Haikibada Pangthokliba awareness cum training program asina laumi singda hena kanaba piduna masagi senthok lambi lehanbada kudong chahalagani
खोइना विलेज अनि खक एडॉप्ट तौजी यारिपोक यामबेमने यारिपोक टॉप चिंथा सिदा युम चहुम गी आयाम खोइना मसे प्रपोज तौजबनी खोइ फार्मर सिंगसिगा अदुगा खोइ लोमी सिंगसिगा डायरेक्ट इंटरेक्शन तौनरगा मोगी अवाट अपा करिनो हाना कई तौरमी अनोब टेक्नोलॉजी अखोना पीर कांदा मोगी लेरिब इनकम से क्या हेंगप ngomgani इनकम से हिंगतादी मोगी लिविंग स्टैंडर्ड दा अहोम अमा पुरकनबगी पांदम दा कोई भारत सरकार ना लोखलकपा कोई हाइबा प्रोजेक्ट नि मसी सपोज अखोना खामिन सिनबबु ओइरो मतम सानी हेलो होदबदा थमम हेल न होदबदा मांग मसिंगसिदि खितंग कन्ननबा करमाइन तौरगा अखोना वैल्यू एडेड ओइबा पैकेज तौरगा मोगी सेल्फ लाइफ तक खितंग नुआइना हिंगमंगमजना की वखलों अखोना यहाँ नामोना सीरीज लैम लेजरी अखोना बैकयार्ड पोल्ट्री फार्मिंग वेजिटेबल फार्मिंग की होम साइंस की न्यूट्रिशियस फूड मेकिंग कंटिन्यूस लेजरी लालिबा मार्च कुनिपान अयुक पुंग तरादगी नुंथिल पुंग अनि फाबा सोशल एंड यूथ प्रोग्रेसिव ऑर्गेनाइजेशन हैरोग असेंबली कॉन्स्टिट्यूएंसी यूथ फोरम हैरोग अमदी लाइफ सेवर्स मणिपुर स्टेट ब्लड सेल NHM डिपार्टमेंट ऑफ IHBD रिम्स का खुद समनरगा मापलक सुबा रोमेश प्रोमिला अमदी निर्मला लाइकिदबगी निंगसिंग नुमित थौरंग मरी लेनना कुंट्रानिथोय सुबा वॉलंटरी ब्लड डोनेशन कैंप 2017 RPN निंगसिंग संगलेन हैरोग पार्ट 1 पांगथोकनी लोइनना मार्च कुनहुमदोयगी नुंथिल पुंग अनिदा वॉलंटरी ब्लड डोनेशन कैंप अमसु पांगथोकनी हाइना लाइफ सेवर्स मणिपुर ना थादोरप चेरोल अमना खंगलकली ngasi numida sibu malen sinba thungna world forestry day pangthok magum manipur da so imphal is ki naharup makhapat community hall da forest and energy haiba theme da ngasi world forestry day palan thorom pangthokre umang haiba simio bege civilization amasung development katana thana ba yadraba mari leinai khwaidi chawba energy ki sector amasu forest na oribani umang wamang koksilak padagi miyoibna climate change ki awaba mayok nari amasung medicinal plant kaya amasu umang kok thorak pasina manghan khre maramasina forest ki product kan ba haibisi miyoibagi tawdaba yadraba thaudang amani haina ngasi ki thormadu chief guest oina sarugya kiba chief conservator of forest Mahendra Pradap IFS na phongtokhi Noinana, ngasi thoramaduda Divisional Forest Officer L. Joy Kumar, IFS Green Mission Manipur ke member TH Shamo, YOC Club Naharup Makhafat ki President KHS Khogen Tromadiya Tai Lamdamadung ki miyamna suryakhi. कोई मियो बिदा चंगे बा मरुएना पृथ्वी की अयाम सरु लार्जेस्ट क्वाइडी चौवा सेक्शन ऑफ द पॉपुलेशन लोरी बा कोई तोंग ताकना बिदम द चंगे बा उवा सिंग अमदी कोई अइंग महम सिंग साहन बा मस्टर लोरी बा थौदांग सिंग से कोई खौमिन दना कोई उमंग से कंदबिया दे उमंग ना कानब पिरिबा कोई डायरेक्ट अमदे इनडायरेक्ट बेनिफिट सिंग मरुएना कोई पृथ्वी सीबी की क्लाइमेट चेंज कोई होंगई बा मौसा की सक्तम अमदी अइंग असा की सक्तम द होंगई बसे मसे मसीबु खरदंग फगननबा अमदी पुनमंगना अकोई कोई थौदांग ने उमंग सिब कनबदा पालन सिगी पारक ख्वाइदे मरुइबा उद्देश्य ने Divisional Forest Office Thaubal Unique Wildlife Protection Committee Manipur amadi Range Forest Officer Kakching Napuna Sinduna Forest and Energy Haiba Theme asida World Forestry Day 2017 ki thauram Thaubal amadi Kakching District ki mafung khar da su pangthoki thauram asiga mari leinana mipung khudimang na umang wamang amadi lamlaki sai check singak sen mina se haiba warep longminna na bagi signature campaign amasu pangthoktuna signatory singda leaflet yenthoktuna awareness speaky Takel Patalaiba Manipur Institute of Technology ki campus nominini chumna chatharakpa National Conference on Innovations in Science and Technology 2017 ngasiloisin kre Science and Technology ki tongan balamda thengnariba research challenge solution amadi practical experiencing lairiba research result amadi ideas sing share taunaduna tongan ba university college amadi institution sing academician scientist engineer amadi mahiroi singbu punsin namagi pandamda national conference sin kibani Laibak Pumbadagi Puna research paper cham supna taret lankhat khedaga author humdra namagi magi paper sing pathokhi Manipur Science and Technology Council Mass Tekna Vigyan Prasar DST Government of India Gupuna Kutsamnaduna Lakliba April Mapanda Sai Connect Written Quiz Competition Maharaja Bodhachandra College Chapang Thoklagani Haina Council Asigi Cherolam na Paujalakli Written Quiz Competition Asigi Damag Register Taukraba Mahiru Sina Numira Siga Yupung Mapangi Mamangda School Uniform Setu na Masamasagi School Singi Teacher in charge Kaloinana Report Taugadabani Haina Cheros Namkatarakli Sagolban Assembly Constituency ki Puwari da Hanboina Thangnanatam Anirak Mai Pak Pangam Kraba Congress ke MLA RK Imo Okpagi Thoram Ama Pang Thokre
Sagolban Block Congress Committee amasung Sagolban Assembly Constituency Progressive Committee na sinduna Sagolban da leiba RK imogi mayumda thoram ase pangthoki thoram adu da tinkiba Sagolban Kendra gi miyam na thagat pa phongdokpa oina Kendra se ge MLA RK imo na hai achar mirai naidana Kendra se da laiminari ba mipum khudimak amatoina chau khatna ba honagani Congress Party na opposition da leirabasu mapangan kanba party ama oi bana haukiba tam da pangthokpa ngamkiba thabak thoram sing mai pakna pangthokani haiki Manipur gano ba BJP government asibu RK mona taramna okfam thoi haina phongdoki Lairiba ai local area dagi lakpa pesa thadok do sembam lairiba mayam do prajada dum sinajaraga adum makoi pangthok jagani haiba lairiba chahi ki report card phongani PDS ki item sab sana mayam da yohana na ba ki koi mamang khadana hona jagani lairiba lambi thongi awat pa ama ko lehen loi Mamangi election mamang that ayam makolas tabi abat thagrabani layak chithan anda bale ho bodo handa kisi dal loy ni nama black topping tawlaga layak amat ho kolas thagrabani helloy Siza Eye Care Foundation Medellin Healthcare and Consultancy Service amasung Mongkhang Lambi Modern Club ahumna puna khutsamna duna ngasi lem na mit line bagi camp ama pangthokre Mongkhang Lambi Modern Club ta pangthokiba camp aduga mari leinana Torban Khetri Gram Panchayat ki Pradhan Longjum Sunilna madam gi oina mit layeng badana tana topa laina kaya lemna layeng bagi thoram makha tana chathakigani haina phongdoki Medellin Healthcare and Consultancy Service na miyamna layeng ba test tawbada madi hidalang thak leibada khudong chawa pire health card kanaba logbiu Cancer amadi kidney transplant tawgadaba patients singi oinadi health card lemna sabagi khudong chaba leigani haina Medellin Healthcare and Consultancy Service ke Managing Director Moirangthim Dayanandana phongdoki Landam masida laibiriba akoigi ahal lamal angangsing mitki amadi masi layeng basi akoina sigumba thaurang asi pakachabni medical health camp amadi sija hospital da akoina hara hajarna haijaruda mona yabirakpa akoi yam nungai jai aduga masigi matung tarak padasu akoina si nataba item amadi diabetes adi yagi oiro any hiram miyoibada nadanaba amadi masigi control tawnagta siguma free medical camp asi akoi khudong chaw makha chathajrakani Relief Center for the Welfare of Differently Abled Persons Manipur na awareness campaign galoina na Kaching District ki Langmaidong Makhale kai amasung Imphal West District ki Takel Mapal Upper Primary School da World Down Syndrome Day gi thoram pangthokre thoram aduda Relief Center ki Program Manager Moirangthim Premier amasung National Awardee Laimayum Amarendra Sharma na remote areas sing differently able sing certificate mataw karam na fangani differently able persons sing khudong chaba sing makoi bu mataw karam na loina gani amasung makoi bu mainstream da purakpada mahiroi sing thaudang haibi hiram sing da awareness campaign sarkya ki bamyam da machakhaina pawdam ki loinana home based awareness campaign amasu pangthoktuna Down syndrome angang sing da t-shirt sing khudotam ki Sakhang Dabising na nomina kaptuna hatkraba Ajay Kumar Misi ki mayalta sengkiba JSC ga gaming kayanaba purakpadagi asiba hakchang logduna aroiba mathau mangam pangtokre Chief Minister N. Birena Miharasi Jenaba Singh Logi matung ina charak pigani amsong laikhidrabagi imung manuda ex gratia pigani haina thajaba pirakpadagi JSC ki khongphamadu handokkhibani haina cherol amada khangalakli MCA Luang Pokpa T20 Cricket Trophy da Blue Hawk Rai Mai Pakre Manipur Cricket Association is Sindunanga Siluang Sangam the Laiba Luang Pokpa Cricket Stadium Sanakiba tournament Sigi Kontramari Subalik match amada Force Ketrigao na tos kamduna betting hana sanaba warip lauki Inning asida Force Ketrigao gi batsman Subandin amadi Islauddin anina run kontramangam song run kun mari laudana timasna match Sigi apibo over kunda wicket ni ban turaga supnagi run maudrani thoi khak lauki Match asigi ani suba innings sanakiba Blue Hawk Raina over tarataret ka ball ahumda wicket ahum turaga mai pakpagi run maudra humdo edu lauduna match asi wicket tareta mai pakhi Innings asida Blue Hawk Rai gi batsman Samson na run kuntra humdoi Langambana run kuntaret aduga achitna run tarani thoi lauki match asida Blue Hawk Rai gi all rounder Langambana wicket mari amdi run kuntaret lauduna man of the match takhi Heng Chathariba Cricket Trophy asigi kontramanga subalikta Ray Youngstar Nagampal amadi Thangmaiban Athletic Union ga kontrat taruk subaliktana UCC Uripok amasung KIYC Khetri Iril Mapal anina lamba tawnaragani
Nong chingi fibam phattabana maram oiraga ngasi sanaba ngamkidraba 13 suba veteran cricket tournament 38 suba Governors Cup Invitational Men's Polo Tournament amadi ahanba TH Bir Chandra Singh Veteran Football Tournament singi makataba match sing hayeng sanaragani hairi Nakal amaromdana CRPF Langjing amadi Imphal West District Football anina kut samnaduna pangthokadaba taret suba Said Manoranjan Singh Memorial CRPF Football Tournament thasi kunhumdoidagi Kumalampak Men's Stadium da sanabaga loinana All Manipur Football Association ki meeting makhada pangthokadaba kunipan suba Junior Boys Inter-District Football Tournament thasi kunmaridagi Kumalampak Artificial Turf Ground da pangthokpa hauragani hairi Aroibada bulletin asigi headlines amuhana miyam da thamsagi Assembly da thamkiba hanba warol da Governor Dr. Nazma Heptulana government asina miyam ya pamba matungina thabak tauna phongdokre Economic blockade handokraba matung National Highway sing da potchei puba gari sing Imphal tamna lakpa hongnarakle Bisnupurdagi nupi macha amana topa nupi macha ni bo yonthokna bo hanaramle hairi basaran bani haina thodo du da chene hairi bi nupi macha masamakna sengdorakli Amasung soibam kanchan chanuna Manipur gi puwari da ahan boina Manipur gi mahut sindana Femina Miss India 2017 na saruk yagadawri